ꯉꯥ ꯐꯖꯔꯦ ꯇꯧꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯧꯕꯤꯒꯤ ꯐꯖꯅ ꯐꯥꯔꯦ ꯁꯤ ꯌꯥꯝ ꯌꯥꯎꯕ ꯍꯥꯡꯇꯣꯛꯄꯗ ꯉꯥ ꯆꯣꯡꯊꯣꯛꯈꯤ ꯃꯤ ꯋꯥ ꯇꯥꯅꯅꯤ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯕꯨ ꯐꯖꯔꯦ ꯃꯌꯥꯝ ꯅꯩꯔꯦ ꯁꯤꯗꯤ ꯄꯨꯔꯥ ꯃꯩ ꯇꯥꯔꯦ ꯄꯨꯔꯥ ꯇꯨꯡꯉꯣꯟ ꯄꯤꯛ ꯊꯜꯂꯦ ꯁꯤꯗꯤ ꯈꯔ ꯍꯥꯞꯆꯩꯔ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯣꯕꯤꯟ ꯑꯦꯝ ꯁꯥꯄꯣꯟꯅ ꯏꯆꯤꯟꯅꯥꯎ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯒꯣꯕꯤꯟ ꯑꯦꯝ ꯁꯄꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥ ꯌꯥꯝ ꯐꯥꯅꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯕꯨꯗꯤ ꯑꯀꯪꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯀꯩꯅꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯂꯧꯕꯨꯛꯀ ꯑꯗꯨ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯉꯥ ꯈꯣꯏ ꯃꯌꯥꯝ ꯆꯨꯞꯄꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯌꯥꯝꯕ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯃꯐꯝꯗꯨꯗ ꯆꯠꯃꯤꯟꯅꯔꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯅ ꯁꯤ ꯃꯤꯁꯁꯤꯅ ꯚꯥꯏꯔꯦꯟ ꯆꯠꯄꯤ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯕꯤ ꯏꯇꯩꯃꯁꯤꯅ ꯁꯤ ꯂꯩꯔꯦ ꯃꯃꯥꯏ ꯁꯤ ꯃꯥꯏ ꯉꯥ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯉꯥꯄꯨꯞ ꯐꯖꯔꯦ ꯑꯩꯈꯣꯏ ꯏꯕꯥꯏꯇꯤ ꯊꯨꯔꯦ ꯑꯩꯗꯤ ꯈꯨꯠꯂꯥꯏ ꯌꯥꯎ ꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯅꯤ ꯀꯩꯅꯣ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯗꯣ ꯀꯥꯞꯊꯔꯒꯦ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯈꯣꯏ ꯆꯨꯞꯐꯝꯗ ꯌꯧꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯎꯍꯟꯖꯔꯒꯦ ꯃꯤꯇꯣꯞ ꯆꯪꯕꯤꯒꯅꯨ ꯀꯥꯟꯅ ꯊꯥꯏ ꯃꯥꯜꯂꯦ ꯁꯤ ꯃꯣꯏ ꯄꯣꯁꯇꯔꯁꯦ ꯃꯤꯇꯣꯞ ꯆꯪꯕꯤꯒꯅꯨ ꯍꯥꯏꯔꯁꯨ ꯒꯥꯔꯤ ꯃꯆꯥ ꯐꯔ ꯂꯩꯔꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯑꯣ ꯅꯪ ꯏꯅꯥꯎꯁꯦ ꯆꯪꯉꯤ ꯂꯥꯛꯑꯣ ꯍꯣꯝꯃꯣꯏ ꯑꯁ ꯁꯩꯔꯦꯡꯅꯅꯦ ꯒꯥꯔꯤꯗ ꯂꯩꯔꯤꯁꯤ ꯃꯌꯥꯝ ꯐꯖꯔꯦ ꯃꯤꯗꯤ ꯈꯔ ꯌꯥꯝꯃꯝꯗꯧ ꯃꯥꯜꯂꯦ ꯑꯁ ꯒꯥꯔꯤ ꯌꯥꯝꯃꯦ ꯑꯁ ꯃꯅꯨꯡꯗ ꯄꯩꯗ ꯂꯩꯍꯦ ꯂꯥꯞꯅ ꯖꯨꯝ ꯇꯧꯔꯛꯈꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯉꯥ ꯀꯌꯥꯝ ꯐꯥꯅꯔꯒꯦ ꯑꯩ ꯇꯧꯕꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯇꯩ ꯌꯦꯡꯒꯦꯀꯣ ꯑꯁ ꯉꯥ ꯐꯖꯔꯦ ꯇꯧꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯧꯕꯤꯒꯤ ꯐꯖꯅ ꯐꯥꯔꯦ ꯀꯩꯂꯝꯅꯤ ꯇꯧꯕꯤ ꯀꯛꯆꯤꯡꯗꯒꯤ ꯂꯩꯃꯅꯥꯏꯗꯒꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯏꯌꯥꯝꯕ ꯆꯥꯉꯥꯗꯤ ꯐꯥꯔꯦ ꯏꯌꯥꯝꯕ ꯏꯁꯤꯡꯒꯤꯗꯤ ꯐꯥꯔꯦ ꯂꯩꯃꯅꯥꯏꯗꯤ ꯏꯌꯥꯝꯕ ꯀꯛꯆꯤꯡꯗꯒꯤ ꯀꯥꯏꯗꯒꯤ ꯍꯥꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯈꯨꯟ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯥꯜꯂꯤꯗ ꯁꯤꯗꯤ ꯅꯠꯇꯕ꯭ꯔꯥ ꯀꯩ ꯂꯝꯗꯩꯅꯤ ꯇꯧꯕꯤ ꯂꯩꯃꯅꯥꯏꯗꯒꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯅꯪꯒꯤ ꯕꯥꯇꯤꯟꯗꯨꯗ ꯅꯝꯅꯤꯡꯉꯤ ꯕꯥꯇꯤꯟꯁꯦ ꯀꯩꯝ ꯌꯥꯎꯗꯦꯕ ꯀꯩꯝ ꯌꯥꯎꯗꯦꯕ ꯁꯤ ꯌꯥꯝ ꯌꯥꯎꯕ ꯍꯥꯡꯇꯣꯛꯄꯗ ꯉꯥ ꯆꯣꯡꯊꯣꯛꯈꯤ ꯃꯤ ꯋꯥ ꯇꯥꯅꯅꯤ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯕꯨ ꯐꯖꯔꯦ ꯃꯌꯥꯝ ꯅꯩꯔꯦ ꯁꯤꯗꯤ ꯄꯨꯔꯥ ꯃꯩ ꯇꯥꯔꯦ ꯄꯨꯔꯥ ꯇꯨꯡꯉꯣꯟ ꯄꯤꯛ ꯊꯜꯂꯦ ꯁꯤꯗꯤ ꯈꯔ ꯍꯥꯞꯆꯩꯔ ꯑꯁ ꯑꯩꯈꯣꯏ ꯏꯇꯥꯎ ꯀꯩꯅꯣ ꯃꯥꯜꯂꯤꯗ ꯁꯤꯗꯤ ꯏꯚꯥꯏ ꯍꯥꯏꯕ ꯏꯚꯥꯏ ꯆꯥꯎꯕ ꯃꯥꯜꯂꯤꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯇꯝꯅꯤ ꯉꯁꯤ ꯀꯩꯅꯣ ꯃꯔꯦꯛ ꯇꯥꯔ ꯂꯩꯃꯤ ꯀꯩꯅꯣ ꯏꯅꯥꯎꯄꯤꯇꯝ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯗꯤ ꯌꯥꯝꯅ ꯇꯨꯡꯉꯣꯟ ꯑꯅꯤ ꯑꯍꯨꯝ ꯐꯥꯈꯤꯕꯗꯨꯅ ꯏꯇꯥꯎꯕꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯏꯇꯥꯎꯕꯤ ꯌꯥꯝꯅ ꯐꯥꯔꯦ ꯐꯖꯅ ꯑꯗꯨ ꯃꯥꯏꯁꯦ ꯈꯔ ꯈꯥꯎ ꯃꯅꯨꯡ ꯑꯣꯏꯕꯅꯤ ꯃꯝꯃꯦ ꯈꯔ ꯑꯗꯨꯝ ꯐꯖꯅ ꯐꯥꯗꯤ ꯐꯥꯔꯦ ꯏꯇꯥꯎꯕꯤꯁꯦ ꯀꯌꯥꯝ ꯐꯥꯅꯒꯦ ꯏꯌꯥꯝꯕ ꯆꯔꯥ ꯑꯃ ꯐꯥꯔꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤꯁꯦ ꯎꯗ꯭ꯔꯦ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯀꯌꯥꯝ ꯐꯥꯅꯒꯦ ꯈꯥꯂꯤ ꯑꯣꯏꯔꯦ ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯌꯥ ꯅꯨꯄꯥ ꯌꯣꯠ ꯇꯥꯕ ꯀꯌꯥꯝ ꯐꯥꯔꯒꯦ ꯇꯧꯕꯤ ꯉꯥ ꯁꯤꯗ ꯌꯥꯎꯕ ꯁꯤ ꯍꯥꯏꯐꯦꯠ ꯊꯥꯒꯠꯂ ꯌꯦꯡꯒꯦꯀꯣ ꯇꯧꯕꯤ ꯉꯥꯁꯤꯗꯤ ꯍꯥꯞꯄꯤꯔ ꯌꯦꯡꯒꯦ ꯐꯖꯔꯦ ꯀꯩꯅꯣ ꯃꯅꯨꯡꯗ ꯂꯩꯈꯤꯕꯒꯤ ꯉꯥꯁꯤ ꯐꯖꯅ ꯌꯦꯡ ꯉꯝꯗ꯭ꯔꯦ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯤ ꯀꯟꯗꯤꯁꯟꯅꯤ ꯐꯥꯔꯝꯁꯤ ꯂꯣꯏꯅꯕꯨ ꯏꯁꯤꯡ ꯄꯥꯁꯟꯅꯗꯅ ꯍꯞꯄꯥ ꯂꯣꯏ ꯈꯟꯕꯤꯅꯤ ꯏꯟꯅꯗ ꯁꯣꯛꯂꯛꯏꯕꯦꯝꯃ ꯌꯦꯡꯒꯦ ꯏꯟꯅꯗ ꯗꯥꯎ ꯌꯦꯡꯒꯦ ꯀꯥꯡꯀꯣꯛ ꯍꯣꯏꯅꯦ ꯏꯆꯦ ꯃꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯂꯥꯛꯊꯔꯤꯅꯤ ꯏꯆꯦ ꯅꯝꯊꯔꯒꯦꯅ
ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇꯅ ꯏꯟ ꯆꯤꯡꯕꯤ ꯑꯩꯈꯣꯏ ꯏꯆꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯏꯆꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯆꯦ ꯀꯌꯥꯝ ꯐꯥꯔꯒꯦ ꯏꯆꯦ ꯍꯥꯏꯁꯦ rau masak rau masak ꯑꯩꯈꯣꯏ ꯏꯆꯦ ꯂꯥꯛꯄ ꯀꯨꯏꯗꯤ ꯃꯥꯜꯂꯦ ꯏꯆꯦ ꯁꯥꯟꯇꯤ ꯃꯤꯁ ꯏꯆꯦ ꯁꯥꯟꯇꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯏꯆꯦ ꯁꯥꯟꯇꯤꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕꯗꯣ ꯃꯇꯦꯛ ꯑꯃꯇ ꯇꯧꯊꯣꯔꯛꯎꯗꯅ ꯅꯥꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯏꯟ ꯆꯤꯡꯉ ꯐꯥꯕ ꯉꯥ ꯐꯖꯔꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯁꯤꯗ ꯂꯩꯔꯦ ngaraangdi ꯑꯩꯈꯣꯏ ꯏꯅꯦꯅ ꯑꯩꯈꯣꯏ ꯏꯅꯦꯅ ase phamji machinji holoktana hetta mayam lay ꯑꯣ ꯉꯁꯤꯗꯤ ꯈꯔ ꯂꯥꯛꯇꯦ rau bating khangai lay ngaraangdi ꯑꯁ ꯉꯔꯥꯡ ꯂꯥꯛꯑꯝꯗꯣꯏꯅꯦ ꯆꯥꯛ ꯈꯔ ꯊꯤꯟꯕꯗꯨꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ ai sida leire aduna isingnaga chawbane nganaga phabane kapna marom kapnabane mipuna mo hadik loira haraubana mteba ꯀꯩꯗꯧꯗꯣꯏꯅꯣ kapnari ꯂꯩꯕꯥꯛ ꯆꯩꯔꯥꯎꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯍꯣꯏ ꯅꯣꯡꯃꯩ ꯆꯥꯛ ꯆꯥꯔꯣꯏ ꯅꯣꯡꯃꯩꯗꯤ ꯆꯦꯡ ꯀꯦꯖꯤꯗ ꯂꯨꯄꯥ 200 lebaki charaubada charangadori ꯂꯩꯕꯥꯛꯀꯤ ꯆꯩꯔꯥꯎꯕ ꯆꯔꯥ ꯍꯦꯟꯕꯗꯤ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯏꯁꯤꯡ ꯈꯨꯟꯅꯥꯅ ꯊꯥꯆꯜꯂꯦ ꯃꯥꯏꯀꯩ ꯈꯥꯋꯥꯡ ꯊꯥꯆꯟꯕꯅꯦꯕ ꯏꯁꯤꯡꯁꯤ ꯆꯥꯎꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯋꯥꯒꯥꯏ ꯁꯥꯏꯠꯀꯤ ꯑꯣꯏꯅ ꯐꯤꯁꯔꯤꯗꯒꯤ ꯂꯣꯟ ꯂꯧꯕꯁꯤꯡ ꯂꯣꯟ ꯀꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤꯌꯦ ꯅꯠꯇ꯭ꯔꯗꯤ ꯐꯥꯔꯃꯔꯁꯤꯡꯁꯦ ꯁꯣꯏꯗꯅ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯂꯨ ꯀꯣꯛꯄ ꯀꯨꯝꯗ ꯂꯦꯟ ꯇꯥꯏ ꯃꯑꯣꯡ ꯇꯧ ꯇꯥꯔꯦ ꯍꯟꯗꯛꯇꯤ ꯁꯤ ꯇꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯏꯁꯤꯡ ꯈꯨꯆꯥꯎ ꯌꯦꯡꯉꯣ ꯂꯣꯏꯅ ꯁꯤ ꯍꯄꯥ ꯁꯤ ꯈꯜꯂꯦ ꯍꯄꯥ ꯈꯜꯂꯦꯁꯤ ꯉꯥꯏ ꯁꯤ ꯉꯥ ꯁꯤ ꯏꯁꯤꯡ ꯃꯅꯨꯡ ꯂꯩꯕꯅꯤꯅ ꯃꯦꯟꯃꯥꯟ ꯇꯥꯕ ꯅꯠꯇꯦꯕ ꯁꯤ ꯐꯥꯅꯔꯤ ꯃꯌꯥꯝꯁꯤ ꯃꯌꯥꯝꯁꯤ ꯁꯤꯗꯩ ꯂꯣꯏꯅ ꯅꯥꯟꯊꯣꯛ ꯐꯥ ꯃꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯑꯅꯤ ꯐꯥꯅꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯖꯔꯦ ꯏꯁꯤꯡꯁꯨ ꯈꯨ ꯌꯧꯔꯦ ꯍꯦꯜꯂꯦ ꯀꯥꯃꯣ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯣ ꯁ꯭ꯋꯥꯏꯗꯗꯤ ꯍꯧꯔꯦ ꯑꯁ ꯁꯔꯦꯟ ꯃꯌꯥꯝ ꯂꯩ ꯏꯌꯥꯝꯕ ꯀꯌꯥꯝ ꯐꯥꯔꯒꯦ ꯆꯉꯥꯗꯤ ꯀꯣꯟꯅꯔꯕ ꯏꯌꯥꯝꯕ ꯌꯥꯝ ꯉꯥꯛꯇ ꯌꯦꯡꯒꯦ ꯇꯤꯟ ꯑꯣꯏꯅ ꯆꯨꯞꯄ ꯌꯥꯎꯃꯤꯅ ꯑꯇꯩꯅ ꯀꯩꯅꯣ ꯆꯨꯞꯄ ꯑꯣ ꯌꯥꯝꯗꯤ ꯐꯥꯔꯝꯃ ꯌꯥꯝꯅ ꯐꯖꯔꯦ ꯌꯥꯝꯕꯗꯤ ꯇꯨꯡꯉꯣꯟꯅꯤꯅ ꯄꯥꯛꯅ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯐꯥꯔꯦ ꯐꯔꯦ ꯀꯩ ꯉꯥꯅꯣ ꯑꯣ ꯉꯥꯁꯦ ꯐꯖꯅ ꯐꯥꯅꯔꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯕꯣꯒꯥꯏ ꯀꯗꯥꯖꯤꯠꯅꯦꯕ ꯑꯩꯅ ꯅꯝꯖꯔꯤꯕ ꯖꯒꯥꯁꯦ ꯕꯣꯒꯥꯏ ꯀꯗꯥꯖꯤꯠꯀꯤ ꯑꯩꯈꯣꯏ ꯈꯨꯟ ꯄꯜꯂꯤ ꯍꯥꯏꯕ ꯖꯒꯥꯗꯨꯗꯅꯤ ꯃꯌꯥꯝ ꯑꯗꯣ ꯀꯛꯆꯤꯡꯗꯒꯤ ꯂꯥꯏꯃꯅꯥꯏꯗꯒꯤ ꯋꯥꯒꯥꯏꯗꯒꯤ ꯀꯩꯀꯩ ꯂꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯁꯔꯥꯎꯟꯗꯤꯡ ꯑꯀꯣꯏꯕꯁꯤꯡꯒꯤ ꯃꯤ ꯂꯣꯏ ꯌꯥꯎꯔꯦ ꯐꯖꯅ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯉꯥ ꯐꯥꯔꯤꯕ ꯃꯤꯁꯦ ꯑꯩ ꯄꯨꯂꯞꯇꯤ ꯎꯠꯆꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯌꯥꯝꯃꯟꯗꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯣ ꯂꯩꯔꯒꯗꯤ ꯌꯥꯝ ꯌꯥꯝꯃꯅꯦꯕꯀꯣ ꯃꯤꯅꯤꯠꯁꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯉꯅꯦꯅ ꯑꯩ ꯈꯔ ꯇꯦꯟꯖꯟꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝꯁꯨ ꯐꯥꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯐꯖꯔꯦ ꯃꯤ ꯐꯖ ꯌꯥꯝꯃꯦ ꯑꯁ ꯑꯃ ꯐꯥꯔꯦ ꯁꯕꯖꯦꯛ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯂꯥꯡ ꯅꯨꯡ ꯇꯧꯗꯦ ꯈꯣꯏ ꯑꯣꯏꯅ ꯇꯧꯅꯔꯦ ꯈꯣꯏ ꯇꯧ ꯉꯥ ꯐꯥꯅꯔꯦ ꯌꯥꯝ ꯉꯥꯛꯇ ꯌꯦꯡꯒꯦ ꯏꯌꯥꯝꯕꯩꯗꯨ ꯐꯖꯔꯤ ꯏꯌꯥꯝꯕꯩ ꯉꯥꯁꯦ ꯇꯣ ꯈꯣꯏꯅ ꯆꯨꯞꯄꯒꯅꯤ ꯉꯥꯛꯇ ꯃꯌꯥꯝ ꯐꯥꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯣ ꯌꯥꯝ ꯁꯨꯝ ꯀꯩꯅꯣ ꯅꯝꯕꯅꯤ ꯌꯨꯇꯨꯕ ꯁꯨꯝ ꯚꯤꯗꯤꯑꯣꯒ ꯁꯨꯝ ꯅꯝꯃꯦ ꯑꯁ ꯏꯌꯥꯝꯕꯁꯦ ꯐꯖꯔꯤ ꯏꯌꯥꯝꯕ ꯐꯖꯅ ꯐꯥꯔꯝꯃꯤ ꯏꯌꯥꯝꯕꯁꯨ ꯏꯌꯥꯝꯕꯗꯤ ꯑꯩꯈꯣꯏ 3-4 ꯍꯦꯛꯇ ꯊꯥꯗꯔꯤ ꯍꯦꯛꯇ ꯑꯁ ꯀꯩꯅꯣ ꯌꯥꯎꯔꯝꯃꯤꯅꯤ ꯁꯤꯗꯤ ꯍꯥꯏꯁ ꯑꯩꯈꯣꯏ ꯈꯨꯟ ꯊꯪꯅꯕ ꯀꯥꯡꯕꯨ ꯃꯥꯜꯂꯤꯗ ꯁꯤꯗꯤ ꯀꯌꯥꯝ ꯐꯔꯒꯦ ꯆꯪꯉꯥꯗꯤ ꯉꯥꯔꯨ ꯀꯣꯟꯅꯔꯦ ꯉꯥꯔꯨ ꯀꯌꯥꯝ ꯐꯔꯒꯦ ꯌꯥꯎꯗꯦꯗ ꯏꯅꯥꯎ ꯌꯥꯏ ꯀꯩꯅꯣ ꯁꯤ ꯂꯥꯛꯄꯒꯤ ꯃꯍꯨꯠ ꯃꯥꯡꯗ꯭ꯔꯦ ꯍꯥ ꯏꯅꯥꯎꯔꯅ ꯆꯠꯂꯒ ꯌꯦꯡꯉꯦ ꯑꯇꯩ ꯌꯦꯡꯕ ꯌꯦꯡꯗꯕ ꯏꯅꯥꯎ ꯌꯦꯁ ꯍꯣꯔꯦꯟꯗꯤ ꯍꯥ ꯍꯥꯎꯔꯅꯤ ꯇꯦꯛ ꯀꯦꯌꯥꯔꯗ ꯇꯧꯔꯣ क्या फाना गया वहाँ कोई इन्हें सावन का का के थोड़ा चौखन लोग होते इन्हें साव अन्नी पास सो फिर अब ने अन्नी पास दिखा जा फाने ना कोई तो नहीं आम फाने
ขนาดไพ่เนี่ยนี่เก่าอยู่ เราเลยสิก็ไม่ต้องเนาะ ตู้เก่ายังไงอย่างนั้นมันพอจะได้สิจะทางก็จะเกี่ยวพอจะได้ที่นี่ปิดธนาคารนี่หน่อยนี่แบบ说咁多啲嘅หันตะกี้ชิงไม่ชิงเจ้าจริงอ่ะอีฟ้าพาตัวไปก็มาตัวไปฮะ มาซ้ำมาชุดที่คุยตะพาเรอาจจะวุฒิไทยเขาเลย โอ้อีบ้าน่ะเกี่ยวกับคุไลเจลงเจ้าเนี่ยตัวก็น่ะโปรแกรมตัวง่าสวินปลานี่คันเลยอ๋อ อันนี้พาเรอาจจะคุยก้าวไป โคยังตัวนี้ไปหันตะกี้คุยใช้จะพันนี่เจลางนุ่งแต่มาผมเนี่ยลางนุ่งตัวกี้อินนุ่งตัวพันนี่นะคุยใช้กันไต้หวันเนี่ยบิดาคุยด้วยนะกันลุงก็ลงก็คุยก็ไอ้คุยจบไปตีทักที่ทักแล้วก็อีบ้าทักแล้วตัว คุย นี้ จบไปตีใช่ไหม อะไรตัวนี้เนี่ยนั่งวิดีโอกัน จะลุกยัง ทักแล้วอีบ้าอีบ้าแกมพาอีบ้าอีบ้างามาเลย ง่ายง่ายถึงก็ได้ง่ายกีตาร์ของพาไปเนี่ยถึงก็ได้ชิ้นอ่ะอากูมายืดพาไปเนี่ย ก็เมื่อกี้ กูไปงาตาร์ของพาไปเลย อ๋อ แต่สิ่งที่พามันไม่ถึงก็ได้ อ๋อมาสร้างมันนุ่งง่าสุภาพแห่ดีอยู่ งาตัวพาไปกลางกูเทียบต้นน้ำมันจะ น้ำมือพอใจมีพรามมันเราอาศัยงานมันมึงอ่ะมิดผ่านเรายังถูกใช่ไหมสิน้องมันพนมลงน่ะเก๋ลองพอจะว่าสิ่งน่ะเก๋ลองน่ะสอกสลับว่าอันนี้ฟิล์มนี่ให้เลยฮับป้าเดี๋ยวรอไม่เก๋ไม่สุดได้ไม่ดีฮับป้าอ่ะตั้งไงเลยยกสักความบีอูความบีพอจะเลยยกสักปะเริงสั่นปะเริงลงนะเลยลกต้องช่างที่ว่าแกพาเกงาพาจะพาไม่ใช่ดิไม่ฟินบุกไอเห็นไม่พาสันหันพาผ่านเอาตุ้งนเด้อครับตอนนั้นวิธีการพาเกที่ตั้งไงเลย พาถึงดูปุ๊บเขา ตอนนี้saya am tetting ketibaอันนี้ช่วยป่ะสัมปราอัมตึงเฮคิไม่ใช่หรือเปล่านี่ฮะคมลาหรอสมภาคมลามุนแบบมุนมาเลยทีเดียวให้ทุ่มเลยซาดิฟิมต์มีสิ่งจริงๆนะไปน้องจอยง่ายแกมพาเกพาดร้องสิง่ายหรอกยิงกันเถอะแต่พวกหายใจยิงอยู่ป่ะคุยน้องมาจอยฟ้าจะพาได้อะไรดำอาบาสเอาแค่นึกดูแกมพายิงกันเถอะ glass กันนี่ glass ก็สุกมันจะพาบ่ สวัสดีมาสัก จ้าอ๋อ glass ก็ใช่โอเคมาตัดสาวก็ที่มาแกมพาเก โค้งโซละดิสิโซเลเด้อ อันนี้ยิงนี่เต็ม反正爬一天嘛，打扫我就，早知道没有盘到得会爬完早知道。这我打扫我快些嘞，来铺，快些嘞，还是我拉的那都是喊的就，他在别讲的没头嘞，下旁边别讲的给他堵的，外地呢呀嘛是不要回去，外地呢还是不，外地去的都来嘞，俺出去拍这嘞，拍这俺上去。Ai nak supa, tin nak supa, moda nak supa, masih nak tahu supa. Aku ini film. Apa nggak tahu leh. Soalnya aku ini pang malik ada leh. Ais, kena kai nak tu isu. Koi nggak tahu puki manung pa manung te kong malupan kayak koi soal lekai itu koi nggak tahu ngai ni di lang tharaga in tharaga ngai am pane koi soal lekai na koi deh am pane lo kang di koi yu na mela tahu ya ne nasa saya puki yang supaya pada itu na nhưng giờ tao cái số nó koi ini thado sinh người khai đấy lẽ pada ini sao phanam hao rồi gas phong đâu gas lupa lising ni semua ada phong di lagi hai macam ni ta ada malam itu nak aku haji awal film lagi tu haji sing masing nak jauh ni
ꯒ꯭ꯌꯥꯁ ꯐꯪꯗꯦ ꯆꯦꯡꯗꯨ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯄꯤꯁꯟꯈꯔꯦ ꯆꯦꯡꯗꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯅꯪꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯋꯥꯏ ꯀꯗꯥꯖꯤꯠ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯁꯦ ꯐꯖꯔꯦ ꯑꯩꯈꯣꯏ ꯐꯤꯕꯝꯁꯨ ꯐꯖꯔꯦ ꯅꯩꯔꯦ ꯉꯥꯏꯍꯥꯛ ꯈꯣꯏꯁꯨ ꯄꯣꯛꯈꯠꯄ ꯌꯦꯡꯊꯣꯛꯃꯤꯟꯅꯔꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯒꯤ ꯁꯦꯅꯤꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯊꯥꯒꯠꯆꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ